ADC Chandel के chairman Luko Sai Jau Yauna Mioi Nipan dagi lupa koti kunga taret lakh taret ka lising marfu taraga manga lomgi sent pa moiga daba heroin number 4 amdi WY tablet sing na pa musing Imphal West police ki kangpun pare NZ College Naurem Chong ki principal mitop no heli haiba wahau da ngasi Kanglei Park Students Association ki volunteer yauna mioi sing na college asi solo sing petrol amadi diesel ki mamal Hanthau Autonomous Naga Territorial Council Semba Yaroyam the Citizenship Amendment Bill withdraw tau haiduna CPI Manipur State Unit na miyagi famo pangprokay. Amasong Manipur Pollution Control Board na makata na kwairambal kaithel da labor dukan singdagi hakchang da sokningai oiba amadi akoy magi fibam da akaiba piriba cherang khaw yolaba sing phakre. Mayam kurumzari dum yang birvis impact news ni prime time Manipuri news bulletin da ikaidam jentazen hauja pungja si fob gimor pa sing mayam pizari. Narcotic Affairs and Border NAF amasung Imphal West Police ki apun bakang buamana Chandel Autonomous District Council ge Chairman Luko Sai Jau yauna mioi nipan dagi lupa koti kun ga tare lakh tare ka lising marfu taraga manga lom gi sent from oigadaba heroin number 4 amadi world is your tablet kal konana fare mioi nipan asi ngarang akak na bapaw ama fangbadagi NAF ki SP Bashu gi mining makada additional ASPTS Brinda na luchingba kangbu amana numidang wairam pung mga makai taba matamdagi Manipuri amasung lamfel gi mafang kaya da chatakhiba operation amadagi fagat pangam khibani ahanba Manipur Rifles ki manakta leiba NAF ki officer Paumi Singh unabada DIG in charge NAF Tempting na NAF ki kangbu aduna Manipuri da leiba Wi-Fi vang da chatakhiba operation da Asta Vungnai Noam Muangzau amasung Teresha ngaite kauba mioi ahumdagi lupa lakh aniga lishing taraga nipan lomgi senfam oigadaba WY tablet chaniga konana faki Asta amasung jauna fongdorakpagi matung ina ADC Chandel Lukhosai gi driver Thengminlun Jaubu Rems ki thongal dagi fabangam ki Thangminlun na Thangminlun da wahang pawhang taubada mahaki mayumda heroin number 4 amasung WY tablet sing lotuna thamli haibadagi NAF ki kangbuna Langol Game Village Zone 1 da leiba Thang Millun gi yumdagi heroin number 4 amasung WY tablet sing yauba suitcase ani fagatpa ngamkhibani hairi DIZ Tempting na makata raduna ihan hanba fakiba mungjaw na fongdorakpagi matung ina lamlongai Manipuri dagi St Joseph Cathedral Church da sound recorder oiba Lawrence Zhou kauba mioi ama church adudagi WY tablet piece lishing marifu amasung sale oina lupa lakh nimfuguni thoiga konana faki Lawrence da wahang pawhang taubada fongdorakpagi matung ina hauzik lamfel da leiba ADC Chandel gi chairman Luko Sai Jau gi quarter da thiba humbagi thabak chathabada WY tablet piece lakh ani fagat pangam khibani haina fongdorki NAF ki kangbu aduna quarter adudagi pistol ama kapa yariba maru kunkama thoi SBBL rifle ama Honda Activa ama ariba sel da lupa lishing marfu taraga manga amasung hauzik chatnariba select da lupa lakh taraga humdoi su fagat ki hairi Quarter adudagi Lukhosai gi PRO Jam Khohaw amasung Home Guard Minlal Mate su fagat ki It's about heroin che total seize after all this ekoi ki mapam chika di seize tor propaganda seized over heroin powder che 4.595 kgs WY shina 2,80,200 tablets weighing about 28 kgs cash in cashed ojiki cash to ekoi seized over che 57,18,000 only check passbook cell phones aduga magi weighing machine pho yauraga seized over ngamki it's a government all out effort of the government in its commitment on war against drugs so we are actively still investigating and hopefully we'll be in a position to unearth the whole kingpin Naurem Thong da leiba NG College ke principal mitop na oheli haiduna ngasi Kanglei Park Student Association case gi volunteer sing amasung college asigi mahiroi singna college asi solon sinkre ILP gi ihogi manung chana Kanglei Park Student Association gi volunteer amasung college asigi mahiroi singna principal gi ka da leib chi chang punama puthoraki loina na principal gi ka classroom yauna college asigi gate solon sinduna oza yauna mioi amata campus manungta changhan kide KSA gi Vice President Oriba Vidyananda Sukhamna MPSC na English aniga taraga taretta Principal Famgi Damak Thabak Kauraga Niyam gi Wangmada Lamdamasida Leiba Nataba Gopal Chandrabak Kauba Misak Amabu College asigi Principal Oina Hapchilakibani KSA amasung College asigi Mahiroi Singna Lamdamasigi Misak Ama Principal Oina Hapiu Haiduna Matam Kuinadagi Taknaduna Lakibani Atabu Lengak Amadi Mari Lainabo Authority na Khudong Amat
khongthang amata paikhalaktabadagi khongjang asi changsilakpani hairi principal sindoktriba fawba asigumba makhalgi khongjang asing asi makhatana chathakigani hairi Education Minister is quite Unarakanda Masiki Pim, see what is Hanana by quite appointment of Pipi, none of us see Tazil of our appointment Peter and lady, Adoga MPC Samin, Unabamatam the show, Mana high bursing as I was so great, Madumatung the Tautan of Luin and a high Muesi, Masipo Lokton Labor say, Tongasi, Langas Amadi MPS in Lotunarkanda, New Mayado Mono Kazan Mani, have home sin, Koleski principal. Dr. Gopal Chandra Baghai say non Manipuri Ovigi Matakta MPC in a token notification Adugi point 4 section 3 violate the one Makanda Mase Kodok Lokotri Power Kongjang left and a sanction Kigani Masira Tolba Kodimak Langas in a Daipu. Handicraft ki pothok sing yokhat na bamasung hen na puthok na bagi pandam da state ki thakta numit ini chup na chathagadaba marketing workshop amanga sidagi haudokre workshop asi Ministry of Textile Government of India gi meeting makhada Development Commissioner Handicrafts Marketing and Service Extension Center na Sinduna Hotel Classic ta pangthoki ngasigi thoramadu da Rajya Sabha ki MP KSS Bhavanandana matamamada kauna gi pothok kaya lamdam asidagi puthok lamlabasu ngasidi kauna pambi usilaktre nauna pambi sing asi thaduna mapalam gi miyam da pothok sing asigi magun amadi fazaba utpagi matam yaure haiki ngasigi workshop aduda sarukya kiba Service Extension Center sigi Assistant Director M Sanjeev Kumar na English hinga maga chamapal gamar Putaraga Nipan dagi state asida linkhalakiba center asigi sanction post tara oirabasu staff mari khak leibana artisans singda makhal makha kya ki kanaba pinaba hotnabada chauna awaba mayoknari loinana center asi leirakpa chahi kuntra helaklaba fawuda masagi chapchaba permanent office building leitabana rented room lawduna mathau tawri loinana artisans singbu yokhatpada achoba thodang lawriba center asigi awat apa sing menkhatpinaba mahakna mari leinaba singi pukning chingsenki Hariba potu aina kamai toroga last scale putukpa ngamna bohona batare Manipur khaktagi specific market khatang target tawragadi akoina akoi masin competition ata tawnaraga akoi masin ngata competition tawnabada marai phaba ri khara kan ba mana hingowe ani hingowe adu maduna akoi masin hingana bohona bada maduna akoi masin sinabagi hana bai phim da lakadaba ada punamaksi yam deep aruba akoi gi kitang study analysis tawra daka leibran khanjai ada sida finance yamna wari basi ai khangje loina mak hentu mouting ba mioi akoi marma pangak tani che chan ngak tani sidai da bank na kara bok sidai sida mogi thodang lobiri natra kayam yamna thodang lobi ba ngamdori haibasu darka leiba BJP na center da lengak pairakpadagi thengkhang kaya da petrol amadi diesel gi mamal ka hena wangkalakpa Autonomous Naga Territorial Council amadi Citizenship Amendment Bill gi mayokta ngasi Communist Party of India Manipur State na sinduna miyam gi oiba mifam ama pangthokre Irabot Bhavan da pangthokiba mifam asigi matang da CPI Manipur State ki Secretary Laishram Sotin Kumar na hai leiba ki income hengatna ba mingda BJP lengak na petroleum di diesel gi mamal ka hena wanghan badagi miyam na kham theng na wanare petroleum di diesel asi BJP gi lol itik taunaba aranba politics taunaba madi maral matum lepsin naba khulai oire asigumba BJP gi thawong sing asigi mayokta miyamna lefam thoi loinena Citizenship Amendment Bill chana handuna mapan leibak singda leiba Hindu singbu pusilaktuna leibak asi Hindu khaktagi leibak onthoknaba hotnari thawong asina leibak asida leidiba miyam gi marakta kanglup ki irang thoknaba machak am ohele haiki amaromda ancient IM na Manipur gi apunba gi saktam thugaiduna Autonomous Naga Territorial Council semna hotnariba si CPI amadi Manipur gi miyam na yabangam loi Manipur gi ngamkhaida singnarakpa khudimak chapchana thengnagani haiki Hiram punamukta fail oiraba Modi sarkarna leipaki resource mobilize taunaba tax yamna collection taunabagi namada petroleum product mayam se loham thoktaba mamandagi angakpa pon haigale logiba tax mayam singaduna lomi gi damda kari tawi sinmi gi damda kari tawi sokot thorangi thabak kari thadai petrol se diesel se BJP gi politics taunaba moi gi khudong sab launaba vote ki shakti painaba maduna praja sindar yam sathina tamthina tawriba kaya sin oliba kaya sin mase koi khangdu lebangamde Jain Manipur Dance Academy ki Priyo Gopal Sana Auditorium da pangthokiba Manipuri Sahitya Parishad ki General Body mifamna Manipuri loan bu India ki classical loan ohenaba Manipur ki aiba sing ki complex ama thamnaba amadi lamdamasu ki culture policy ama athuba matamda chana hanaba laingak ta taksin bahaina warep law kraina parishad sina thador pa chairwala mana khangklakli
DM College of Teachers Education Imphal ki academic session English ni Taragnipan Taragamapan gi B.Ed ki admission form thaba hore form asigi mamal na lupa chamanga ni akupa marol college asigi notice board natraga website www.dmcte.in dagi khanglaba yagani hairi Jun Taragnipan ki ayu angan badagi masagi mayumdagi thokibadagi hanjilakte haiduna miyamna thiduna lakiba pisum ningom leiraktagi ningombam Baikul Maitai hari masagi chahi marfu taraga taruk suraba miyoi asi ngasi samurau makha laikai da leiba khwai ningthau lampak haina khangnaba mafam asiga thangnana leiba Nambul Torenda asiba hakchang waina tawtharakhre mahak Nambul Torenda tasilba matung ishingi iraina chentakhiba oiramba yai hairi Chonga amubi hairgasu khangnaba uchek makhalasibu kannabagi matang de awareness program amangasi kumbi kendragi manung chanba wangu sagol sem laikaida pangthokre no birds no life safe environment for future haiba thimda chonga foundation wangu na sinduna thoram adu pangthokhibani uchek makhalasi kannaba choba thodang lawriba SS bankim na haikibada chonga hairiba uchek makhalasi kalhaudrabadi tungi mirol na khanglaroi uchek makhalasi mutkigadabadagi kalhaunaba paikhalakpa khongthang asida lamdamasigi miyam nasu mating pangpiu haiki Manipur Creative School amadi Ketrigao Youth Development Trust anina punna sinduna urup kairao amasung kiamgai gi punna mafam taragani thoida ichawi awaba mayok nariba singda chana thaknaba polam sing tengbang pibagi thabak asi makhata nasu jatakhigani hairi Lamphel Pot ki akoi bada leiba miyam hojiksu ising thumjinduna khudong chadaba kaya mayokna duna leiri lenga ki loishang ama oiriba Manipur Travel Development Corporation Limited ki office sing isingna thumjin khibana chayol amaro mathau udana leiri amasung ising pumtharakpadagi mafam adugi akoi bada leiba miyam da leina layong kaya sandorokli hiramasigi matang da Impact News ki reporter Ketrimiyum Premchana madi camera person Bishorjit Nangmairak pamdagi akhanaba report ama Nong khara hek chubaga khoi ising khwaidagi thumjinba Imphal gi maroi mafam singi manungda khoi lamphel da leriba maroi na MI department dagi horaga khoina hoyuzik leijariba Manipur Tribal Development Corporation Limited hariba mafam ase fauda leriba mafam sing ase sahi khudingi khoi nong khara hek chubaga ising thumjinduna matam kaya habi tha ama anirom ising adum tungduna leiba mafam ma oiri aino jik leriba se khoi MTDC Manipur Tribal Development Corporation Limited ki hek gate manaktani mafam simyam ubiriba sina khoi ising na thumjillaba lambi sing haiba tare hawkhiba jun gi tang taraga humdoi dagi hawraga mafam tongan ba Manipur mafam kya da sing chawkhrabasu tongan mafam sing da khoi turel gi imai handarakpadagi ising gi imai se tamna mafam kya da tangthanarabasu hariba mafam asidadi ngasisu adumak haibadi ising mayamna chawna khraba matung hapta amorom hela fawuda ngasisu sing chawul leptri nakal amorom da Manipur lenga ki masalo sangamo eriba MTDC Manipur Tribal Development Corporation Limited ki hoji oriba phibam masi ising na pungthum thumjinduna leiri khogi hapta amorom masi office ka da bamaramna thabak amada tawduna leiri hariba hiramasi ki matang da mafam masi koi buda leiba miyam sing amadi hariba Manipur Tribal Development Corporation Limited ki staff sing unazarga wari sapai tanjadu laujage amuk thumba thani thama khai lei na ba lok lau to khopa yawi adu mapam da khala gi yaw le mai to dagi to bu doctor sing la yin him bi bodi leite sida sieng khara la pa hore ngasi dagi ngasi thai ba tai sidagi maru ba hol pham che aina khangjabida akhoi 1970 ri khang pa che 74 70 63 phauji ising pak si thumam deba ati sagalak pa kholak ba ising gi thumum lekta ba adin khwa thungi dam do kai hi ba naga maringi ising je nagarom chakada ba chakida ba sondo ne be hanjala pa gembel lambi se masida damam le mi ege chergi madu kai hi ba thong sa matam da masina anambu ege trai se ai wakhan da lei masi drain mati chana sembi ba hoi se dam khwa thungi dam sing semjam bi ba si doctor sing laga kharga ying sembiu akhoi bu sine khoi khan
ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯖꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯑꯣꯐꯤꯁꯇꯅꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯔꯨꯑꯣꯏꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯦꯜꯂꯕ ꯑꯁꯤꯐꯥꯎꯕꯗ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯁꯤꯡ ꯑꯁꯤ ꯀꯨꯏꯁꯤꯜꯂꯛꯂꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯗꯤ ꯄꯨꯝꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯛꯇ ꯑꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕꯁꯤꯗ ꯂꯩꯕ ꯑꯌꯥꯝꯕ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯉꯤ ꯃꯁꯤ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯆꯥꯎꯅ ꯍꯞꯇꯥ ꯑꯃꯨꯛꯇꯤ ꯁꯨꯔꯦ ꯑꯗꯣ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯃꯇꯝꯗ ꯁꯨꯝ ꯆꯥꯎꯏ ꯃꯌꯥꯝꯒꯤ ꯆꯥꯎꯕ ꯃꯇꯝꯗ ꯏꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯔ ꯁꯔꯀꯥꯔꯅꯁꯨ ꯀꯔꯝꯕ ꯂꯧꯈꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯆꯥꯎ ꯂꯩꯔꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃ ꯑꯅꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯀꯥ ꯌꯥꯗꯕꯅ ꯑꯗꯨꯝ ꯍꯟꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯁꯨ ꯌꯥꯝꯅ ꯑꯄꯟꯕ ꯄꯤꯔꯦ ꯁꯔꯀꯥꯔꯅꯁꯨ ꯐꯤꯕꯝꯁꯤ ꯈꯤꯇꯪ ꯐꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪ ꯍꯣꯠꯅꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯂꯝꯐꯦꯜꯒꯤ ꯑꯀꯣꯏꯕꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯜꯗꯤꯡꯁꯤꯡ ꯁꯥꯖꯜꯂꯛꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯝꯐꯦꯜ ꯄꯥꯠ ꯑꯁꯤ ꯇꯧꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯟꯗꯨꯅ ꯏꯁꯤꯡ ꯂꯩꯅꯕ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃ ꯁꯥꯖꯜꯂꯛꯄ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯁꯤꯡ ꯄꯠꯊ ꯄꯨꯝꯊꯔꯛꯂꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯃꯁꯥ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯁꯣꯖꯤꯠ ꯅꯥꯃꯩꯔꯥꯛꯄꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯂꯝꯐꯦꯜ ब्रेक मतुंगदा मतंग स्वाइसदा ब्रेक अमा लौजगे ब्रेक की मतुंगदा थबक्ता चिल्हाव थीदना सेंथोक लंबी लेहनबा खोंथांग अमा ओइना इंखलक्लिबा पाखंग लेसाबी सिंगना इम्फाल गी अकोइबदा लैबा कैथेल सिंगदा ngasiदगी चा योनबा हौखिबगी पाव अमदि मणिपुरम सुमालेंगे तोंगा तोंगान ई पाउसिंग पुदुना लाक्चगे इंपैक्ट न्यूज मिट येंग तातुन लेबियो ब्रेक की मतुंगदा मयाबु अमुकना ताराम नोकचरी थबक्ता चिल्हाव थीदना मसागी सेंथोक लंबी लेहनबा खोंथांग अमा ओइना लमदमसिगी इंखलक्लिबा पाखंग लेसाबी सिंगना इम्फाल गी अकोइबदा लैबा कैथेल सिंगदा ngasiदगी चा योनबा हौखरे संगाइटी हाइना मिंगथोनबा चा योनबगी खोंथांग असि थांगमैबंदा लैबा लैचोंगबम गोपाल एंड प्रमो इंटरप्राइजेस LGP इंटरप्राइजेस की मखादा पाइखतपने ngasi ahanba hogdokpa oina khwairambal ima kaithel da potfam famliba ima singda lemna cha yangthoke khongthang asigi matangda LGP enterprises ki proprietor Krishna Deva Laichongbam na hai thabak phangdabana sufam nomfam khangdana leiriba inkhalakliba naha singbu thabak subagi hainabi thamnaba khongthang asi lokatpane enterprises asigi makhada housekeeping amadi house cleaning gi khudong chabasu miyamda fanghali ahanbo oina sangai ti gi makhada इनखलक्लिबा नुपी मचा निपान नुपा मचा तरागुमदोई पुन्ना मियोई कुनगा माथोइना थबक असि पांगथोकनी मखाताना खोंथांग कयामसु पाइखतनबा पांथम थमली हाइकी इमा कैथेल अदगी अखोई ट्राइबल कैथेल मयाम सिदा अखोई नुपी सिंगतना ओइबा चा योनबगी अखोई LGP एंटरप्राइज हाइरिबा सिना अखोई चा योनबा थाजगनी अदगी अखोइदगी फंगदबा फैसिलिटी सिंगसि हाउस क्लीनिंग अमदी हाउस कीपिंग अदि युमदा थबक मी लैजदबा सिंगसु अखोइना मी पिजागनी थबक सुबगिदमक्ता थबक फंगद्रिबा नहा सिंग यूथ सिंगदा आइना थबक पिजाबनी नुपी तरुका अखोई नुपा 13 गा हौरगा कुन्ना मी कुन्ना अखोई थबक असि हौजाबनी यूथ सिंगदा फोकस तवनी Manipur Pollution Control Board MPCV gi miyoi singna ngasi su makhatana khwarambal kaithel da leiba dukan singda changduna hakchangda sokhan batanatana akoibagi fibamda akaiba pirakadaba cherang khau sing phagatkhre drive asi Manipur sinba thungna makhatana chathaduna lamdamasida hakchang sokningai oiba cherang khau lehelaroi haina MPCV gi maikaidagi thamlakli ngasi MPCV gi scientist C Khumanthem Tombana Luchingba team amana khwairambal kaithel gi ngari gali paringda leiba dukan singda changduna cherang khau sing adu phagatkhibani MPCV gi staff amadi police yauna chatakhiba drive aduda thengnakhiba cherang gi khau sing adu 50 micron gi mathakta leiba natraga makhada leibra haibadu yenglaba tungda 50 micron gi makhada leiba cherang khau sing phagatkhibani
Micron 50 ki makada laiba cherang khawsing asi ising amadi laibak manungda tumba ngamde Englishing aniga taraga tarukki March thada plastic waste management rule semduna Micron 50 ki makada laiba cherang khawsing asi da athingba pirakhibani loinana Micron 50 amadi masigi mathakta laiba cherang khawsing asina amuk henna sizinaba yabagi khudong chaba laiba amadi laibak manungda masamatanta tumba ngamba yabagi oithokpa laibana Micron jamna yauba cherang khawsing asi sizinaba yahanduna lakhibani Honorable Chief Minister Loktokiba amasung akhoi Honorable Chairman Manipur Pollution Control Board Shri Radhakishore gi lamjing makhada hariba khoi plastic 50 micron yogdabasing je habagi drive sum chathabani koina masi warning pirambani masi matungdadi koina 1 lakh amasung 5 years imprisonment je na piba yabagi adumba Environment Protection Act 1986 ki section 15 gi matungina sum chatharagadi animok su piba yabagi act gi makhada koina plastic si phagat pa hojabani koina Manipur da leriba mafam loina ba mafam chimmatungna koi gi chathagani Harvesting as a plastic change, 50 micron above to the quitting day. Madam de Maduna pollution, Handava, Hybrid reuse, recycle to Yabadi, Belula in a tang of a co spectator Yangaga, Tabani Namohana, Sinabayabagi, Kudong Javadu, Labaduna, near 50 micron, Jongi, Matak Labagaja quitting day, Tovodabu, Yarigati plastic is a sin at another near Queen Pamja. Manipur Library Association Malana Art and Culture Minister da State Central Library gi reading room asi numidang pung nipan fawba hangnaba haizabadagi Minister na mari leinaba officials sing da thabak onthoknaba haikrabasu ngasi fawba librarian na instruction indana leire haina mala gi cherolamana hairi hiramasi gi matang da Minister na meeting changbiduna action lokotpinaba cherolasina makatana khangalakle Patsoi Kendra gi manung chana Patsoi Patu awang lekai da naungna saba sana khongnang community hall ngasi Kendra sigi MLA AK Mirabai na sangakre ngasi Patsoi awang Development Association Patsoi Pat Women's Welfare Association amadi 19 by 5 Patsoi Unit Committee na sinduna pangthokiba thoram amada MLA AK Mirabai na hauzik leiriba leingak asina thabak tawbagi mahutta wa hena ngangduna leire miyam gi chokot thorangi oiba thabak sing leingak asina thingzinduna leire haina Congress ki MLA AK Mirabai na maral siki PMGSY gi makada lambi sem na tender tawba laikrabasu hojek fawba lambi sem bahawdri social welfare gi makada ahal oiraba amadi mapuroiba laikhidrabi singda piramba benefit scheme sing piba lepkre food security gi makada beneficiary kayada beneficiary card pidana thambire haina MLA sina maral siki MLA local area development fund gi Chemle Haraga, Ladiba, Tomumlekai, whole Lerak Amata Chitadana, Koila Stava Loigre, Loinana, Kanam Leraki, Equigi, Plan Gisembam degi, Kanam Leraki, Lambi, Ayamba, Equigi Matanga Chunaba, Monda, Koila Stava Loire, Loinana, Maduga Sanana, Kalvat Ama Haptuna, Anova, Equigi, Sahi Sigi, Tavi, Kudonoina, Kanam Regulation Gre, Loinana, Lokham Lerakta, Equigi, Anova. Tam sigi kalbhat ama yauna black topping tawbal oikre Hayeng June kungan mathoida pangthokodariba International Yoga Day Manipur da su mapungfana pangthoknaba Assam Rifles na sem saba loire haina IGR South ki cherolamana khangalakli Numines ga mari leina na Mantripukri Tulihal Kaithalmanbi Sangsak amadi Kwathana Chingba state asigi tungan mafam kyada yoga ge awareness sing pikre haina cherolasina makhatari Khawshat film KSF production gi banner makada Hilal Kamil De Poi Wan Haina Mingtonba Cookie feature film among us Chingmerong da Leba Tribal Research Institute TIR gi hold the release tawkre film asibo puthokliba Cookie Furup ki nupi laktagi Unipal Baby Khongsaina film asigi direction su pibata natana story writer su oiri film asi inkalakliba Leisabi Pakhang Singhi Nungsi Nungon da base tawbani film release tawbugi thauram adugi sarukam oina Manipur Ban Haina Mingtonba music video amasu release tawki Gari Huran Bamadi Miamdagi Sel Kaibada Chenaba Gang Amagi member Ani Ngarang Taruk Suba Sam Rifles Amadi Taubal Commando Gi Apunba Team Mamana Taubal District Ki Manung Chanba Tangzing area Dagi Fari Haidi Farba Miu Ani Dudi Lilong Myren Kuldagi Muhammad Wazid Khan Chahi Kunganipan Apopa Muhammad Ajad Khan Amadi Lilong Hangam Thabi Dagi Muhammad Mustaqim Khan Chahi Kungamari Apopa Muhammad Hamid Khan Ni Haidi Makoi Ani Dagi 4G Activa Ama Amadi Amuba Machugi Alto Car Registration Number na MN02B 7867 Ga Loinana Muhammad Wazid Khan dagi pistol ama fagat pangam ki hairi makoi ani da makata na wahang pawhang chathabada higok machugi activa amasu fagat pangam le hairi
Hauzik ngasi nongmagi sanabagi pau. Mongolia da hauzik chathariba Ulan Batar Cup Boxing Championship ki KG Yankai Mathoi ki category da India represent tawriba SA Sarjubala Devi na China gi Yahong Yubu amadi KG Humfugi Bautana El Saritana Mongolia gi Puribzaf Davabu Maitipa Pikre Hayeng Championship asigi quarter final da Sarjubala amadi Mongolia gi Yakmar Dulam amasung Saritaga Chinese Taipei Shi Yu Wuga lamba taunargani Jun kunga mari forward chathagadurba Ulaanbaatar Cup Boxing Championship asida India, Mongolia, China, Chinese Taipei, Korea, Iran, Russia, DPR, Korea, Thailand, Kazakhstan amadi Sri Lanka na sarukyari. Intergroup Center Manipur amadi Nagaland Sector CRPF ki sports competition ngasi loisin kre ngasi group center CRPF Langjung Imphal da pangthokiba competition asi loisin bigi thoram adu pangthokibani competition asi da CRPF Manipur amasung Nagaland Sector gi nupa sanaroi chamag humpuna athletics amadi badminton gi tungan ba masana singda thohen tanaki mapung oina Sports Authority of India Takyal gi sanabungda sanakiba athletic competition amadi group center CRPF Langjung Imphal indoor hall da sanakiba badminton gi masana da chahi nifu manga gi makhada amasung chahi nifu manga gi mathaki single amadi doubles masana sing asida athohen tanaki chathakiba sports meet asigi athletics masana da Chamagani Fuhumdoi Suba CRPF Battalion Lamfeld overall team champion oi kibaga loinana runners up na Humputraga Nippon Suba Battalion Jubja Nagaland Taki Badminton ki masana dana group center Langjing overall champion oi kibaga loinana Kuntraga Nitoi Suba Battalion Loktak project na runners up Taki Chahiye sida Kerala gi Palipuram da pangthokiba All India CRPF Sports Meet ki basketball tournament ta Manipuram di Nagaland Sector CRPF na runners up takibaga loinana Guwahati da pangthokiba Inter-Rens OPS hockey tournament su sector asina champion noiba ngamkibani. Numitara chup na Kumalampong Artificial Turf Ground da Chathakiba goalkeeping course ngasi loisin kre Indigenous Sports Private Limited New Delhi gi sentang makhada course asi pangtokpani thasi gi nipan dagi pangtokpa haukiba course asi da Manipur gi tongan ba mafam sing dagi lakpa chahi 33 dagi 38 forward da leiba nupa macha sanaroi yankai ga mari eduga nupi macha sanaroi kun punna sanaroi humputraga ni thoina sarkyaki AFC B license S Premkanta AFC B license L Ronibala amadi goalkeeping training coach Is Poirei ngan bana course asida saruk yariba angang sing asibu takpi tambi bagi thaudang loki basics na nam no way nimitara ni da kasu goalkeeper ta kasu haigida dunna te du ngam angam masing semdok chaba laiba goalkeeper sing ji semdok charaga moida sanabagi wakhalon je hapchen jana ba na hona jabane ado haji je anam mana club sing da loi sanaba ngaktani kharka jo angang gaije the senior level the lak passing do mamang je the lak bising handak ti khar de lak sadre mo transfer gum khar laibni na ado handak ki si de angang sing je hoji club ta chang bada hoji yam kana jani ne khanjai si goalkeeper coaching se game se loi sarga basics Konginipan Subo All Manipur Shooting Competition gi ngasi sanakiba loisinbagi thauram pangthokre thasigi mapandagi chathakiba competition asida Blossom School Indoor Shooting Center Imphal East amadi Imphal West Manipur Rifles Association Jupiter Shooting Range Imphal Public School dagi yauna nupa shooter marfuga manga amasung nupi shooter nifuga manga punas shooter sanaroi chamaga kuntran tongan ba shooting masana gi event singda sarukyaki competition asida Imphal East Manipur Rifles Association a gold medal kungani thoi silver medal taragamari amadi bronze medal taragama thoi punna medal nifuga taret Imphal West Manipur Rifles Association a gold medal taragama silver medal taraga mari amsung bronze medal taraga nitho yauna punna medal ni fugamanga aduga Blossom School Indoor Shooting Center na gold medal tara silver medal taraga manga ga loidana bronze medal taraga nithoi punna medal kuntraga taret lobangam ki competition adu da makong mathang takraba shooter sing da mana mathung kya khudol tamki United States Anti-Doping Agency USADA na World Weightlifting Championship English ni taraga taret ki mangoina na low kiba test result gi sample number da asoiba leire haina Indian Weightlifting Federation tamadi Manipur Weightlifting Association da Haiza Krabasu tabidre haina Commonwealth Games anirakta gold medal lobangam krabi kumukcham Sanjita Chanuna pen na ba phongtorkli
Manipur Press Club ta paumi singa unaba amada khumukcham sanjitana hai United States Anti-Doping Agency USADA na pirakpa report ki matung inna positive oi hairiba urine sample asi atop athlete amagi oiramgani haibagi chapchaba thazabalai asoiba asigi matang the International Weightlifting Federation da yengsinbinaba haibiu haina Indian Weightlifting Federation abadi Manipur Weightlifting Association da kyarak haijakhrabasu hauzik fawbagi oina tumina lairi sanjitana haikibada mahaki positive oibagi report asi January 8 da Indian Weightlifting Federation amadi mangonda report thakre haiba wafam laikrabasu matamadu da mangonda report lakide loinana International Weightlifting Federation na dope test fail oiba sanaroi gi lease ama January kul gumdoida thokibada mahaki maming yaukide hairi masida sunatana IWF na dope test fail oire haina result Lautokrabasu IWF na sinba April thada pangthopa Commonwealth Games da mahak masamak saruk yaki loinana games asida gold medal fawba fangbangam ki hairi nakalamuramda Indian Weightlifting Federation ki Vice President amadi Manipur Weightlifting Federation ki Secretary oiriba Sunil Ilangbam na hiramasigi matang da tuminan laire haina wafam thamlakli Ese kamuloi games haina yam chawba kam games ama yahon libani adusu open da hadi news da kaida adagi live da loin thado iba games amani adumba competition amasu ai yam chawna yawjarure yawroba manung da January gi 9 da ai je phange hai kare aduga April tha da pangthopa kamuloi games ni si yawba matsa matam da nang 9 da nogi da federation da natraga nangonda men thabada nangdi nangonda phangda boyoramoi phangdabagi oirongani nangdi smaina case ama leigrabani yahon sigi matangsi nang yawba yaroi hena thingbirakpasu leigi tengonda aise kamuloi games Nakalomromda Proletarian Feminist Movement Manipur na khumukcham Sanjita Chanu gi wathok asi taraina logde wathok asi gi matangda thas gi lakliba kungamari da leader metama Manipur Press Club ta pangthoktuna khana nainagani haina lub asi gi maikai dagi thamlakli lub asi gi President Nongthombam Sarju Balana hai khumukcham Sanjita Chanu gi wathok asi gi matangda achumba wayalama fangnaba lub asina lawfam thokpa thodang logani Manipur da leiriba CSO Singh Maira Paibi Lanai Sangstan Singh na mifam asida mapung fana sarukya biu haina President asina miyam da appeal tawrak matam punong ta namthabi bagi thawong sidi mama haktak tagi duma thengna duna lagli aduga ngasina khumuksam sanjita gi pali thungare haitare aduda ngasai gi khumuksam sanjita si nupi obani na koina nupi jingi damta tholakpa organization obani na masida magi matang sinadi pofamna lemna tharoi akoina topfam thokpa sabsaba thabak thong kayam pakhekani lagliba date 24 Sunday nimit ki pung 13 taba matamda Press Club ta laikai gi club organization Maira Paibi na singba adagi sanaroibu support tobiba mayam punamuku meeting tawraga makhata na karamba khongjang sangsinga dagi habadu kupna tanan jagane Arabida bulletin sigi headlines samhona mayam da thamjage ADC Chandel gi chairman Lokosai Zau yaw na mioi nipan dagi lupa koti kun ga 3 lakh 3 kalising marfu taraga manga long gi sent from oiga da heroine number 4 of the WY tablet sing nav amusing Fall West police ki counter party NG College Naurim Thong ki principal Mitop no heli haiba wahau da ngasi Kanglaipak Student Association ki volunteer yauna mahiroi sing na college asi solo sinre Petroleum di diesel ki mamal hanthaw autonomous Naga Territorial Council semba yaroi amadi citizenship amendment bill withdraw taw haidon CPI Manipur State Unit na miyang gi mifam ma pangtokre amasong Manipur Pollution Control Board na makhata na Paramal Kaithel da leiba dukan sing dagi hakchang sokningai oiba amadi akoi bagi fibam da akaiba piri ba cherang khawyo la sing palan